Defense ki lamda asoba daita loriba Navy jahas amabu INS Imphal haiduna maming thon birakpa si sauthok chaningai ni haina se minister na phongdokre chaliba sahi asigi hokiba tha November 29 da Delhi da hangdokhiba Commission of INS Imphal gi curtail riser ceremony gi thoram da se minister N Biren yauna senglabo laifumlen Imphal gi kanglada pangthokre lamdam asigi singi khul singi sip singna Imphal da lakpa matamda lainana basariba mafam New Year mamangda khusinaragani haina se minister na thajaba pikre lamdam asigi minister MLA tongan department gi makok thongba sing amadi saknareba miyai kya na saruk yaduna pangthokiba curtain riser ceremony aduda INS Imphal ga mari leinaba short video clip amashu utki amadi lamdam asigi tongan ba school gi mahirui singna yaduna layekpagi competition amashu pangthoki si minister N Birena makha taraduna hai defense ki lamda asoba daita loriba Navy gi jahas amubu INS Imphal haiduna maming thon birakpa haiba asi lamdam asigi oina sauthok chaningai ni hairiba INS Imphal asi tha asigi kunga tarukta mathau tahonba hauragani asigumba tongan ba sakot thorang kaya Manipur gi damak India lenga na packet pirakliba asigi matangda wafum kya su phongdokhibaga lanana Christmas ki yai papau jel pirakli nakal amaramda lamdam asigi state na recognize toraba tribe singi oiba library amamam saragani hairi Imphal Dimapur lambida nam haduna sel khairamba Kuki macha manga Naga CSO singna faduna matung tawduna ba warning pikre Manipur miyamna yamna maru oiba lifeline ni haina lawnariba National Highway Imphal Dimapur lambida lakpa tongan ba gari singdagi nam haduna sel lawbada chenabani haiba Kuki macha manga tumnopokpi area da lambida lakpa gari singdagi sel lawringai da Naga gi tongan ba khunja singna faraba miyoi manga adu ngarang tumnopokpi area da Imphal Dimapur lambida lakpa truck singdagi sel lawnaba hotnaringai matamda mafam adugi akoibada leiba Naga gi tongan ba miyam sing aduna fabani faraba miyoi manga adugi maming matha fariba Naga loop sing aduna miyam da laukthokpadi leitri faraba miyoi manga asi haujumaki oina mari leinaba police station da senarakpa leitri ningsingba yabadi hairiba Imphal Dimapur lambida lakpa tongan ba gari sing Kuki singna kihan khanganduna amadi nam haduna sel khongatpagi thabak tawrakpadagi Naga CSO singi maikidagi adugumba thong sing adu tawdana ba tongan ba warning kaya ama mamang thakta pikibasu leirabani Matamatamgi oiba ipau update singidamag channel asibu miyamna nungsibiduna like comment subscribe tawiramu Arambagi ming lana sizinaduna tata gari ama yauna gari anida puduna lakpa yungang maira paibi singna pharaba matungda thugaiduna manghankre Handak Manipur lengakna Manipur Liquor Prohibition Act lising amaga chamapan marfu taraga mathoi lokthokuna Manipur da phongna yuyonba yu sungba amadi pusilakpa yahankhiba sina maram oiraga hojik Manipur da yungangi karbar yamna satharakli hiram asiga mari lenana arambagi ming sizinaduna tata gari ama yauna gari anida puduna lakpa yungang amadi beer sing maira paibi singna fagalaba matungda thugaiduna manghankre Hairiba Thodo asi ngasi ayuk Imphal East District ki lamlai kendragi manung chanba takhel mamang laikai sabal lampak ta thokibani Thodo aduga mari lenena takhel mamang laikai sabal lampak maira paibigi secretary Waikhom Itom Debina phongdokhibada ngarang numidang pung 10 rom taba matamda maira paibi singna laikai gi maira sangda laibaga lenena laikai ngak senbagi thabak chatharinge da tata truck ama DI tata truck ama lakpa ukhi matamada da maira paibi singna khamduna karino haina hangba matamda Activa amaga alto car amaga da tongduna lakpa miyai singna makhoi arambai gi miyai singni makhogi potsei sing pubani haina maira paibi ima singi kwasa nabani hadana lupa chamaga kuntra piramki mahangna makhata na phungdokhibada maira paibi singna sulakai aduda leiba bobi sekon asida hanana arambagi miyai sing leirambana maram oiraga arambagi miyai sing oiraboi ningduna gari sing adu thatokhibani mafam adudagi gari sing adu chatkraba matungda singjinda leiba maira paibi singna gari sing adu thattuna hangba matamda noodle mimi purakpani haina
ꯈꯨꯝꯕꯒ ꯂꯣꯏꯅꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯃꯤꯃꯤ ꯄꯦꯀꯦꯠ ꯈꯔ ꯄꯤꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯩꯅ ꯁꯤꯡꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯈꯥ ꯇꯥꯅ ꯁꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯊꯪ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕꯗꯒꯤ ꯁꯟꯖꯝꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯒꯥꯔꯤ ꯑꯗꯨ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯩ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯆꯦꯛ ꯇꯧꯔꯒ ꯊꯥꯗꯣꯔꯛꯂꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯣꯏꯔꯥꯡꯀꯝꯄꯨꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯥꯔꯒ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯌꯨꯉꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯉꯥꯡ ꯄꯨꯔꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯇꯈꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏ ꯁꯥꯕꯜ ꯂꯝꯄꯥꯛꯇ ꯂꯧꯊꯣꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯈꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯟ ꯃꯦꯗ ꯐꯣꯔꯦꯜ ꯂꯤꯀꯔꯁꯤꯡ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯕꯣꯕꯤ ꯆꯦꯀꯣꯟꯗꯒꯤ ꯊꯧꯗꯣꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯣꯕꯤ ꯆꯦꯀꯣꯟ ꯉꯁꯤꯗꯒꯤ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯐꯨꯝꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯐꯝ ꯀꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯑꯣꯏꯔꯤꯕ BP ꯅꯝꯕꯔ 35 ꯑꯃꯗꯤ 102ꯒꯤ ꯃꯔꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯔꯨꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯐꯨꯝꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯐꯝ ꯀꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯕꯗ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 35 ꯑꯃꯗꯤ 102ꯒꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯗꯨꯅ ꯂꯥꯜꯍꯧꯕꯁꯤꯡ ꯇꯛꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯐꯨꯝꯂꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯍꯛꯆꯥꯡꯁꯤꯡ ꯐꯨꯝꯂꯝꯕꯒꯤ ꯈꯨꯗꯝ ꯐꯪꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯣꯔꯦꯗꯒꯤ ꯆꯪꯁꯤꯟꯈꯤꯕ KNAꯒꯤ ꯂꯥꯟꯃꯤꯁꯤꯡꯒ PDF ꯑꯃꯗꯤ KNABꯒꯤ ꯀꯥꯡꯕꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯐꯝꯁꯤꯡꯅꯤ꯫ ꯃꯃꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯛꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤ ꯆꯪꯁꯤꯟꯈꯤ꯫ KNAꯒꯤ ꯀꯥꯡꯕꯨꯒ ꯄꯨꯟꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ KNAꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯥꯔꯃꯤꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ KNAꯒꯤ ꯂꯥꯟꯃꯤ ꯈꯔ ꯑꯁꯤ ꯑꯅꯥ ꯌꯥꯎꯈꯤ꯫ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯈꯔꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯆꯪꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯥꯏꯊꯧ ꯚꯤꯂꯦꯖꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ 12ꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯁꯨ ARꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 4ꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯊꯧ ꯚꯤꯂꯦꯖꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯅꯍꯥ 12 ꯐꯥꯔꯒ ꯃꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯅꯍꯥ ꯑꯃ ꯉꯁꯤ 23ꯁꯨꯕ ꯁꯦꯛꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯂꯦꯟꯒꯤ ꯃꯈꯥꯗ ꯂꯩꯕ 3ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯔꯛꯄꯗꯒꯤ ꯑꯃꯨꯛ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁꯅ ꯄꯂꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯔꯥꯖꯦꯁ ꯆꯍꯤ 23 ꯑꯄꯣꯛꯄ ꯂꯥꯏꯁ꯭ꯔꯝ ꯅꯥꯒꯦꯁꯣꯔ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯕꯖꯥꯔ ꯃꯃꯥꯡꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ 12 ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯃꯗ ꯂꯩꯍꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯁꯦꯝꯕꯔ 4ꯗ ꯂꯩꯊꯧ ꯚꯤꯂꯦꯖꯇ ꯃꯩꯇꯩ 12ꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯇꯥꯕ ꯐꯪꯈꯤ꯫ ꯂꯩꯍꯧꯔꯝꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯁꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯔꯝꯒꯗꯕꯅꯤ꯫ ꯅꯍꯥ 12 ꯍꯥꯠꯈꯤꯕꯒꯤ ꯄꯥꯎ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕ ꯂꯩꯔꯛꯄꯅꯤ꯫ AR ꯀꯥꯡꯕꯨ ꯊꯦꯡꯅꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯛꯆꯤꯡꯗꯒꯤ ꯅꯍꯥ ꯑꯃꯁꯨ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯎꯈꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯗꯒꯤ ꯀꯥꯝꯖꯣꯡꯗ ꯂꯩꯕ ARꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈꯤꯕꯁꯨ ꯂꯩꯔꯕꯅꯤ꯫ ꯃꯇꯝꯒꯤ ꯑꯣꯏꯕ ꯏ-ꯄꯥꯎ ꯑꯞꯗꯦꯠꯁꯤꯡꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫